Si phong ki ba tungan ba se phong sing masum thok ki ba thak do thok sing ni ki maroi ba pang ka tang mem da share tau ji ahan ma mak ta mem ngasi gi national website sing masum paper sing da phong na rakhi ba maroi ba paw ma hana mem da share tau ji Bihar da violent protesters sing government job eligible oiroi police yam na ngak pa paw ni mem Bihar police na phong do khre madudi karigumba miyo amana law amasum atopa association holding violence protest kumba adri sorok thingjin amasum atopa criminal activities tawbusing strictly deal tawgani makhoi sing government job natragana contract sing eligible oiroi Bihar Director General of Police SK Singhalna high order duna karigumba miyoi duna law amasum order da disturb tawba sorok thingjin amasum atopa criminal act tawbusing serious oidori ma'am Aduh memang seterak pun atau pemaru paukram siapa tahu jeraki Sumang Lela Festival sial lai tabadegi pangthok loi tawri Manipur State Kala Academy na silaga lisang sina pangthok tuna laklaba all Manipur Sumang Lela Festival gi athoi hen tanaba hanak sei gi oinadi sial lai tabana maram oiraga pangthok loi tawri Masina maram oiraga Sumang Lela gi Lela boy sing ningam daba kya poknare Hiram Sigamari Lenina Pangwa Pauna Hai, Say Kudingi February Tara Pangtopa Sumang Lela Festival Sida, Lupa Kang Lupki Oina Production, Amada, Lupa Lising Mangamasum, Nupi Kang Lupki Oina, Lupa Lising Teret Piri, Festival, Ashina Sumang Lela Gi Lup Sing the Pibaka Naba, Hairagadi, Makok Matang Ta, Raba Lup Sing Miamna, Lila Sanabinaba, Hairak Pagi Kutung Saba, Dukaktane, Sale Pangdrabasu, Katok Pa Magalonina, Sumang Lela Festival, Ashida Yauribane. Academy gi leiriba budget asidagi nan salary hablamba senfam digi academy gi award pension piba amasum lila festival asi pangthok tuna lakpane aduba hauzik leiriba budget asina sumang lila festival pangthok ngambagi lambi leitri state kala award amasum pension di pidaba yadabanina mashi khakta pibagi fibam da leiri Manipur State Sumang Lila Council gi Yepa Times Secretary Saurapum Hemantana Haiki State Kala Academy Festival Pangthok Taba Haibisi Sumang Lila da Senza Songzariba Lila Boy Singdadi Khwaidagi Laibak Thibane COVID-19 gi laina laisana maram oiraga thamlamba athingba kya su komthorakle kaithel phamba fawba yabagi tanja adu laklabani academy na lisang sina sai nifuga nipan nifuga mapan pangthok tuna laklaga handak pangthok ta bhaibisi lila boy singda ningba kai bhaibudu oire maramasina festival asi sinbiragadi nungaigani festival haibisi kumai haibani sumang lila gi festival kaktat pasina maram oiraga tungnasu mathang kaktat pa yabadona khalaklabadi ningba kai bhaibudu oigani festival pangthok lapasu lila boy singna sel yamna phangbanate lila boy singi yenglaga festival asi pangthok hananaba mari lenaba singna akhanaba miyeng sanghaningi hainasu mangna makata nasu phongdokhi sathrak poina masum loiselak poina top maruiba paukhra namo South Tripura da thokiba thodoki matang departmental inquiry satharagani BSF Haukiba Ningtokaba Numita South Tripura District ki manung sanba Risamuk area da thokiba BSF na numai kapagi thakdo amada mairoi ama sikhiba mari lainana departmental inquiry sathanaba BSF ki makok thongbo official singna khan khre hairi hiramasi gi mari lainana BSF ki official singna phongdokibada Bangladesh ka loinaba ngamkhai gi sarukta niyam lana sa san lalon itik tawbigi thakdok sing toina thogli Dalon itik tawriba miyoi sing BSF personnel singna thengnarabadi makhoibu warning pibo oina non lethal oiba khulai singna kapagi thakdok sing thui adomena ma haukiba ningtokaba numita niyam lana Bangladesh ta san pusina na bohotnarami haibigi thakdok amada BSF amadi khunja singi marakta umkhatnarakpadigi mahairoi ama sikhi mahairoi adugi misi edu singnaningai oibana departmental inquiry sathanaba mari lenaba singna khangankibne amaromda thaudo adu sienaba BSF personnel singna phongdorakibagi matung ina hanagom risamukta leiba international border gi sarukta makhoina patrolling satlingai da miyoi taruk taret rom border fencing namkhaiduna Bangladesh sangsina na bohonaki BSF troop sing aduna miyoi sing adubu khamna bo hotna rubada BSF personnel sing tamna nung amadi sai langsilakpadigi personnel khra aso apanaki thaudo adubu control tawna bo hotna bada police na lethal weapon sizinakibani hairenasu pawusina makhatana su phongdorakli makasa tharak poina atopa paw manamo Snake Samardagi Atang Malin Makhal Singkan Mangam Kre
Assam gi manung sanba Silchar da environment yokhat pa pamba miyoi singna atang ba makhal gilin manga snake samarda gi kan ngam khre hari Assam University gi manakta leiba Irong Maragi local market amada snake samar aduna lin singadu miya mamangda demonstrate taunabo hotna ringeda sumit nat kauba environment insusha amana atangbo makhal giling sing adu kan mangam khibane local market adugi mafam amada miyoi khra yom sinduna yengni badu karino khangning badagi mahak masa mafam madura sang sinduna yengki madura snake samar aduna lin sing adu demonstrate tarom khibane hari Samaraduna maki box aduda habliba lin makhal sing adu munna yengsilubada mutkhiba yabagi akiba leiraba atangma makhal gi lin sing oramki short loss band snake ornate flying snake brown band snake red sand bawa amasum spectacle cobra samar adugi lin hapnaba box aduda yaramkhibane wildlife app ki matungina snake samar adu fare madugi matung rescue tawkhraba lin sing adu umangi saruk amada thadokre asiguma niyamna yadaba mongna samar singna thabak toramba thengnarabadi forest department na paw piraknaba appeal torokli haina spouse na makhatana su phongdorakli losilak point ato papaw amanamo sinmi taruk sikhibaga mari lainana mine owners singi mathakta action launaba NGT na Meghalaya government khangankhre National Grill Tribunal NGT na is Garo Hills ta sinmi taruk sikhibadugi mari lainana mine owners singi mathakta action launaba Meghalaya government khangankhre NGT na coal mine ga mari lainana thokiba thaudok khudingma Meghalaya government na kupna thijinna ba amadi mari lainaba action sing lakhonaba khangankibane Meghalaya da coal mine workers sing sibigi sang wangkhalakliba asi mine owners singna section dabadagi thokpa thaudok singni haina tribunal asina phongdorakli Justice BD Agarwal na share lauduna Shillong da leiba BCCF ki office ta pangthokiba NGT committee gi mifam amada coal mine ga mari leinaba hiram kyara khanaki committee aduna state government ta coal mine ga mari leinana thokiba thodok singi matangna thijinna ba khan khibata natana mine owner gi mathakta sukupna thijinna ba khan ki is Zaintia Hills District NGT Committee ki chairman yauna atopa members singna visit tawkhre Assam dagi sinmi taru coal mine amada sikraba matung committee sina coal mine singda visit tawba hokibane committee sina coal mine khakta natana kok plan amada su sattuna yengsinki aidi Meghalaya gi is Zaintia Hills District sinmi taru coal mine thabak suringeda khanghauduna ninkhairak padigi sikibane haukiba January 20 da coal mine gi tunnel ama tawringeda laibak thiba thaudo odo thokibane thaudo odu Rimbai village ki manakta thokibane sinmi taru oduna sizinariba tunnel khutpagi machine adugi saruk khara teglak padigi fit chamgo yangkhai luba maphamduda makhoi tasin khraba matung laibakna amuk khumjin khibane namit aduru sinmi taru asigi asi baksang lokhot pangam khide January 22 gi athengbar haksang singadu laukthok pangam khibane hari Meghalaya da coal mine workers sing shibigi sa hengalak padigi ahen ba miyeng sangnaba government tribunal na khangan khibane hainasu pausina makhatana su phongdorakli thank you